Manipur optional की मैकेजी की मारू भी इपाउसिंग में आमने थमजगी आहान बता Chief Minister Biren resign tokre assembly mi pham sathan khidri intimated suspension thamkhre Mathanggi CM kanana Oigadaori khangminasi tuan media report singda matam kuina sarang nadru lak Manipur ki political crisis solution khiba loina nga numidang satar Friday ma Delhi de sakhiba Chief Minister N Berena Home Minister Amit Shah unaruraba matung ngasi nungthil Imphal halaglaba matung ma ki cabinet colleagues single loina Ras Bogona satuna Chief Minister ki phamdagi resign topagi role pisinkhre Chief Minister ki resignation letter to Manipur ki Governor AK Balana accept taukibaga loina Governor AK Bala ki mingna Manipur Legislative Assembly ki secretary Mega Sandra tholak role amada hayeng ki phamgani haina thorang toram assembly ki budget session satna roi habigi role ama thadurakre Constitution piba provision ki matung ina Chief Minister resign taukraba matung assembly ki mifam phamandana non at bota thamba haibasi state sida intimated suspension thambaga loinana president rule satnare haina takpani haidi English ngani ga kungani thoida pangtokiba taragani thoi suba State Assembly election da amuhana mai pak tuna anirak subu oina Manipur ki Chief Minister oiduna lengak session tawduna lakpoda hokibi English ngani ga kungo humdogi me ahumdigi Manipur ngasi phaw lusin mangamdana lairiba Kuki amadi mitai gi irang asina maram oiraga lengak paminari ba MLA singi marakta motin narakta badagi thengthang character CMN Birenbu sendokna bi irang hobuga lakibini Lengak paminari BJP ki manung da yauri bi MLA minister singna CMN Biren bu sindongna ba kyara khana prime minister home minister amadi party ki president ayi bi sirol kya pishil laga laikhrabane home minister yauna party ki high command irang horiba dissidents MLA sing bu themduna thamlaga lakpadu pelaktabadagi handak pangthokadori bi assembly ki budget session asidadi CM Biren bu namduna lakthokadabani haiduna no confidence ki motion move tawna ba khonarakhi Masigi khudong saba lawraga opposition congress sathagadori assembly session asida no confidence motion thangatba taragadi dissidents MLA singna soidana opposition thangalakliba no confidence motion sungsoi soidana vote pirakani haibigi thajaba leibadigi motion adu move tawna ba hona duna lakibane opposition congress na thangalakna ba honariba no confidence ki motion adu da rolling gi dissidents MLA sing soidana vote pigani haibigi thajaba leibadigi Chief Minister N Berena Delhi dagi halaklaba maki resignation tender adu rasbonda satlaga pisin kibani haina thajanari ngasi governor Chief Minister na pham thadokpagi sirol pisin baduda BJP gi awangnong pokki coordinator Samit Patra BJP Manipur Pradesh ki president Sarda Manipur lengakti yauriba minister singamadi MLA kya su sarugyaki Panbayabadi Chief Minister N Berena Delhi dagi halakpa matamda center dagi observer ko loinana soidana lakani haina pauksi mangjona report tawbale khrabne Chief Minister Nongthoma Berena mahaki pham thadokpagi sirol pisin kibaduda palliba warol di state asida lairiba miyam gi apambagi matungina matam sana sakhatpa thorang ki thabak sing central government na paikhat pamadi project ki abu state asida implement tawduna khona bibagi dama central government pu thagat pa phung dokhi baga loinana makha ta na hoki sahi lising kya di hauna state asida leminary clip tuan proof sing bu nungsi sanana lemina hanana ba madi state asigi territorial integrity makha ta na ngak senru thambina ba chirol atu pali state asigi ngam khaida ain kaina sangsilak libi illegal infiltrators singi mathakta crackdown tawbga loinana lamdam asidagi illegal immigrants singbu deport tawna bu wafam su yauri masidana tana maangna pisin kiba pham thadokpagi sirol aduda India lengana drug amadi narco terrorism ki mathakta akan makhongthang makhata na sathabaga loinana biometric sisinaduna FMR gi satna kanglo ningthira ngakpi sinbina basu maangna governor gi kuthang da India lenga ki puning singki Chief Minister N Berena mahaki resignation tender adu AK Balar pisilaba matung Mathanggi Chief Minister ama khandriba phawbada makpu caretaker Chief Minister oina lainana khanki state ki Chief Minister oina lairamba nongthuma Berena resign tawkhibadagi anauba Chief Minister kanana oirakadagi habasi miyamgi asabu wahangam oinari adubu saliba numi kharani asigi manungda BJP ki legislature party ki leader ama soidana center na khalakani habgi thajabadi lainari ngasi Chief Minister Nongthoma Berena maki pham thadokpagi sirol pisin baduda yawba BJP state unit ki president Sarda na paumisinga unabada hai CM Berena maki resignation paper governor AK Balar pisin ki badu Manipur miyam gi yefanabagi damak lawrakpa anopa khongthangamani magna Chief Minister oiringi matamda Manipur amadi lebak miyam gi yefanaba thabak thorom kya paikhatlami haina phongdokhi
Amaromdana ngasidagi phamgani toroma assembly session sathankhidre hayengdagi horaga tha asigi kungamari phawba pangthokani haina toroma taragani thu suba Manipur State Legislative Assembly gi tare suba session satnaroi haina Manipur Legislative Assembly Secretary K Magazine singana khuyek pidno thadorakpa sirolamana khangalakli Manipur gi Governor AK Bala gi mingda Manipur State Legislative Assembly gi Secretary na khuyek pidno thadorakpa siroladun hai leba asda leiriba Constitution pidba Article 174 gi clause 1 gi matung in hayengdagi hogadoriba session asi satnaroi nan en boy ta thamle haina phongdorakli amaromdana daita leiba lenga ama mathoktai Manipur miyam gi damak daita leiba mathau masa khangna thabak pangthok pangamba lenga ama mathoktai haina Inner Manipur Parliamentary Constituency gi MP Dr Angamsa Bimola koizamna phongdokre waphamasi ngasi CM Berena mak pham thadok gi sirol Manipur gi Governor AK Bala da pisin khibaga madi leinana pawmising unabada MP Angamsa Bimol akoizamna phongdokhibani unabadu da MP na makatara dun hai Manipur da thoklibi irang asina maram oiraga ngasidi setmilon aduki matik phibam soksile ngasi phawba miyoi kaya tungan relief camp sangjafam lawduna lainani asiguma Manipur miyamna thengnariba awaba sibu masak khangduna daita leiba masagi mathau masak khangna miyam gi yefanaba thabak pangthok mangamba lenga ama mathoktai haina magna unabadu da phongdokhibani amaromdana Manipur gi interest CM na resignation letter pisin khibani anawas minister hapnaba khalak palaitri President Sarda Manipur miyam gi yaifunaba amadi Manipur gi yaifunaba gi damuk Manipur gi Chief Minister N Berena ngasi Chief Minister phamdagi resign tawzaragi haina Governor da sirol pisin khibani tanza asita Manipur gi anawa CM haptabagi makhataba instruction leit natragana message amata pirak palaitri haina BJP Manipur Pradesh gi President Adhikari Mayum Sarda Devi na phongdokre State asigi Chief Minister N Berena ngasi numidang wairam Raj Bogona satuna Manipur gi Governor Ajay Kumar Balada CM phamdagi resign tawzaragi haina sirol pisin khibaduga mari leinana sanjen thongda leiba maki quarter mamangna pangthokiba pawmising unaba amada Sardana waphamasi phongdokibani magna makha taraduna haikibada English nganiga taraka tereta Manipur BJP gi lenga ihan hana lakpadigi Manipur sako thorangi tungan ba lamda thabak thorom kya pekhatuna lakti masida sunatana Manipur gi apunbagi saktam ngakna ba madi apunbagi saktam saganaba thabak kya su tawduna lakli masigi serakta haukibi English ngani ga kungo humdoi me ahumdagi haurakiba lana sina maram oiraga pamdaba thangdok kya thokrabasu BJP lenga sina ngsi phawba Chief Minister N Beren gi lising makhana santi hanjilangna ba madi Manipur gi apunbagi saktam ke handana bu honatuna lakpani ngasi Chief Minister N Berena maki CM phamdagi resign tawzaragi hairi basisu state asigi amadi praja singi interest tawbani BJP na praja singi interest tungda lakadaba thabak thoram singda Manipur gi integrity ngakpada tawbiya ba thawong sing lawduna makatan atumak miyangi daita lawkikene Chief Minister na maki phamdagi resign tawzaragi hairi basigi makataba report amata lakpa leitri Central leader singdagi anawu Chief Minister ama haptaba haiba makalamatagi instruction amadi pawjal phangma leiti Governor Ajay Kumar Bala Chief Minister N Beren gi resignation adu accept tawrabasu makhataba kari development lakadagi habadudi haibangamdri haikenasu pawsdasu makhatari amaromdana Kuki Nupi ani gi viral video ga mari leinana phakibasing case thengnabagi mafam pipidre mani Kuki Nupi ani mapi thongdana miya mamangna puduna satkiba viral video ga mari leinana phakiba miyoi taret ki manungda taruki case ki appeal tawda Manipur amadi Guwahati High Court na tabidre haina JSC viral video for May 2023 gi convener mani khuman na hairi ngasi wangjung gi mafam amana pangthokiba pawgi mifam amada JSC gi convener mani khuman na case thengnari bisingi mafam pibidre haina wafam si phongdokhibani nongpok sakmai pesi lorembam nongbram Langmai Thet, Lairong Thel, Okhongsang, Ingaurok, Sikhong amadi athopam maira pai bilum na sinna pangthokiba pawgi mifam adura case mani na makataraduna Kuki Nupi ani gi viral video ga mari leinana senabani haina lengana fogalaga CBI da sinakhiba miyoi tarik ki manungda ama thadokraba matung lemhoriba makoi taruki case Manipur lengana Assam na transfer tokhiba sina maram oiraga JSC da case asiki matangda hanna appeal tawraba sumadugi mafam pibidre Manipur lengana su hiram sida tabidaba sitlebthibani Haujik Fazin Kraba miyoi tariki imung manung sing nomagi suragi imung puba ngakto hibana Guwahati da satuna case thengna bahaibasi asoba problem amoi maramsna case asi athubana Manipur transfer tawbiduna makhoi tarukpu thadokpina wa appeal tarakli
Manipur lengak hiram masiga mari leinana care haijabada tabidri miyoi teret phakibagi manungda ama thadokraga lemhoriba miyoi taruk asigi matangda lamdam asigi miyoi amatana ningsingbidre victim sing asigi yengbiraga makogi case Manipur lengan athubada miyeng sangbiyu haujikti Kuki Nupi ani edugi masindagi makoibu rap tawba leite haina fogdokpa lekre handak ziribamdagi nupi amadi angang yaw namiyoi taruki theory singna rap tawraga tamthina minungsi leitana hatokibagi matang wafum amata center dagi phongdoraktaba haibasi lebuk thibane Manipur da lairiba khulungakpa kyana victim oiduna leiraga aikoina tumina lesinpam tokte Manipur da lairiba CSO sing amadi miyam punamangna victim oikraba makoi tarukpu thadoknaba mateng pangbiu hairinisu pausna makhatana su phongdorakli Amarom anauba leader syllabus solution purakpa ngamloi Jairam Ramesh Minister N Biren maki mafamdagi resign tawkibasi matam thengmale CM Biren resign toraba matung anauba leader ama syllabus lairiba phibam asigi solution purakpa ngamloi Prime Minister Narendra Modi masamak Manipur satuna waroisin purakadabani haina AICC ki General Secretary Jairam Ramesh na phongdokre Mana makhatana haikibada Opposition Congress ki mekedi hayengdigi hauduna pangthokadoriba Assembly ki budget session asida no confidence motion thanganaba thaurang tawduna lakibani Minister N Biren sathariba thawong sing asi center ki thawsilni maramaduna Union Home Minister Amit Shah resign tawgadabani haukiba sahi English ngani ga kungo humdoi gi me ahumdigi irang hek tholakibaga Congress ki mekedi minister resign tawnaba dabi tawduna lakibani adubu mahakna resign tawribasi thengma laki Congress losing Rahul Gandhi na haikibada public ki pressure amasum no confidence motion maram oiraga Minister N Biren resign tawkibane Manipur haujik thoklibi irang asi athubuda lusinanaba Prime Minister masam Manipur satkadabane irang tholakiba sahi ani suraba phawba Prime Minister na CM Biren bu mafam lauthopagi muhutta makhatana Minister ohenduna thamlakibani haina Rahul Gandhi na maki ex thadorakpa worolamanasu makhatana su phongdorakli Makasa tarak poina panam pausi di to papawkran security force ki khulai ma palakre nipan recover tawang amkre sena bani haiba miyo ema phari ngara numidang pung ni palom tabra Thabal district ki nongpok sangmai police station ki manung sana laiba kakmayai primary school hangba IRB amasum MR gi apunma post ki sakangda khulai paibisingna nomoi ma palakre ri nomai lakpada sena bani haiba miyo ama security force na phawbaga loinana lakhiba khulai singi khungul liduna thibhumba sathabada khulai nipan recover tawba ngamkre hari police ki paun hai sakangda basing aduna lakhiba khulai sing adudi SLR taruk AK47 ahum amadi nomoi maru kya yaukhi hari loinana security force na pharaba miyo dudi Imphal East district ki itham moirang porel dagi hizam ningthem sai nifuga mapan apakpa hizam mani khoma kawi hari ma KCP ki kedar ne hari nomai lakhiba ki paw hek phangmaga Thabal gi SPS ibom samasum DIG range to Jogesandra Haubizam na mapmadur laktun yengsin kibaga loinana phahoraba miyo edu wohong phang sathabaga loinana kakmayai primary school da hangliba post thingjin khriari amaram dangarangi thawdo odugi makhasa tharakpo oina ngasi ngamuk khongi singkhong singya yauna akoiba maphamsingda thi humba sathabada lakhiba khulai mapan gi manungda AK rifle ahum SLR manga puna khulai nipan phagat pangam khriari loinana ningel malom tawbula masung langthel gi akoiba maphamsingda su park sana combing operation satakhri police ki paun hai ngasi angan ba yukta Thabal district police na langathel hangwai pat leiba KCP PWG gi kem ama thugai dunu khulai kya fort khre phagat pangam khriari phagalaba khulai sing adu ki manungda insas ki maru kunthra 7.62 AK gi maru taragani 7.62 AK empty case manga 7.62 SLR empty case mari 303 empty case taragataru 36 hand grenade taragamathoi arming ring ani tube launcher ani carbine SMG magazine ama insas magazine ama maru ahum yawba magazine ga loinana 9mm pistol ama stencil ama Nikon binocular ama KCP PWG gi soldier base taret lam maitei haina thaba plate ama Maruti Gypsy ama camouflage pen tarago homdoi camouflage fruit kun camouflage cap kun go homdoi olive green fruit ama handkerchief ani leather belt ani military boot manga sleeping bag ama BP plate mari armor helmet ahum wireless set charger mari hand glove ama electric extension cord amani hari Manipur police ki team amana lamlai PS ki manung chanba telo makhale kai da thi buhum sathabada miyam dagi senkhai tumkhai tawbada sena bani haiba
NRFF की कैडर तरेट फाब ngamle haina Manipur police की पाव मन हाई फारबसिंग अदुदि मोइरांगथेम स्मोकांता एलाइस पाक पसै कुनग तरुक थोंगाम इबोतोंबा एलाइस थाउयांगबा सै कुंथ्रागा मरी हाइसनाम रोहित एलाइस मंगम ngamba सै कुंथ्रागा निथोय याइखोंबा इनाव एलाइस सिंगलै सै कुन नमैराकपम जोतिन एलाइस फिरेपा सै कुंथ्रागा हमदोय निंगथाउजम प्रेम कुमार एलाइस पुनसी रोल सै कुंथ्रागा निथोय मधि हेमाम जोन एलाइस अथोइबा सै कुंथ्रागा हमदोयनि मखोइदिगी A1 assault rifle ama AK47 rifle ama incest rifle ani SLR rifle ani bulletproof jacket manga mobile phone ahum amadi wallet ani phagat pangam khiari amarona Bisnupur district ki manung chanba saga amasum nauda khong singkhong the security force na thi buhum ba sathabada khusu khulai kya phagat pangam khre phagalaba singa dudi AK56 ama SMG carbine ama single barrel ahum BP cover ama BP plate rubber ama tear smoke shell taruk hand grenade taruk na singmani hainasu pausda makhata na phongdorakli lusilak poina tianma paungtang meyamna thamjagi nauna sajilamba yum singmai thadoklamle haujuk thuklibi irang asina maram moiraga maitei singna hana lairambadagi khul thadoktuna sena khibada natana koki singna mayu maikei tumna mai thadokhibadagi lamhang oina lairiba Chusampur district ki maitai laikai haina khangnaba mafam aduda koki singna nauna yum sajilakpadagi ngarang hingsa khangnaba singna mai thadoklamle hainasu paw muna report tawri Presna phangwa paw ki matung inadi maitai laikai hairiba mafam asi Chusampur khumujama maitai laikai digi khara satlaga leiba mafam mane Haujuk phawba kanana nauna sajilamba yumsing mai thadoklambano haibado khangmungamdri hairenasu pawsna makhatanasu report tawri adugo tentang nasumna meyamna thamjaramge haujuki oinadi meyam pawsu matang ase lusinjarage amasum meyam puna anauba update ngamina sena channel sigi makeirigisu meyangi maphamda makhatana thamjari makhata ba anauba update meyam puna ngamina se